ꯏꯀꯥꯏꯖꯩ ꯂꯩꯃꯔꯦꯝꯕꯤ, ꯌꯥꯝ ꯏꯀꯥꯏꯍꯜꯂꯦ꯫ ꯃꯩꯔꯥꯕꯒꯤ ꯌꯨꯡꯂꯞ ꯌꯦꯡꯅ ꯃꯤꯠꯅ ꯅꯣꯛꯂꯛꯄ ꯏꯀꯥꯏꯕ ꯄꯤꯕ ꯃꯤꯅꯣꯛꯇꯨꯅ ꯑꯃꯨꯛ ꯍꯦꯟꯈ꯭ꯔꯦ ꯏꯀꯥꯏꯍꯟꯕ꯫ ꯃꯤ ꯑꯇꯣꯞꯄ ꯑꯣꯏꯔꯕꯗꯤ ꯂꯋꯥꯏ ꯅꯨꯄꯤꯅꯤ ꯁꯣꯏꯗꯅ ꯍꯥꯏꯕꯤꯔꯗꯕꯅꯤ, ꯑꯗꯨꯕꯨ ꯍꯥꯏꯔꯛꯇꯦ ꯃꯩꯔꯥꯕ, ꯌꯦꯡꯉꯤ ꯃꯇꯧꯗꯨ꯫ ꯂꯩꯃꯔꯦꯝꯕꯤ ꯁꯨꯛꯂꯤꯕ ꯄꯤꯁꯨꯝꯗꯨ ꯍꯟꯖꯤꯟꯗꯦ꯫ ꯑꯝꯇ ꯆꯥꯗ꯭ꯔꯤꯌꯦ ꯁꯤꯁꯦ꯫ ꯅꯪ ꯃꯤꯠꯌꯦꯡꯗꯣ ꯅꯣꯛꯅꯕ ꯃꯥꯜꯂꯦ꯫ ꯕꯖꯥꯔ ꯃꯌꯣꯟꯗ ꯂꯩꯔꯒ ꯁꯤ ꯆꯥꯗ꯭ꯔꯤꯀ ꯍꯥꯏꯌꯦꯅ ꯑꯃꯨꯛ ꯅꯣꯛꯅꯔꯛꯀꯅꯤ꯫ ꯈꯨꯝꯂꯛꯏ ꯃꯩꯔꯥꯕ ꯃꯤꯅꯣꯛ ꯍꯟꯖꯤꯟꯗ ꯑꯇꯣꯞꯄ ꯋꯥꯍꯩ ꯑꯃ꯫ ꯍꯌꯦꯡꯁꯨ ꯊꯦꯡꯅꯁꯦ ꯑꯩꯈꯣꯏꯅꯤ꯫ ꯏ ꯀꯩꯒꯤ? ꯃꯩꯔꯥꯕ ꯅꯣꯛꯐꯦꯠ ꯇꯧꯅ ꯁ꯭ꯄꯨꯟꯗꯨ ꯊꯝꯃꯤ, ꯊꯋꯥꯏ ꯇꯥꯅ ꯑꯣꯟꯁꯤꯜꯂꯛꯏ꯫ ꯅꯪꯅ ꯆꯥꯗ꯭ꯔꯤꯕ ꯆꯤꯟꯖꯥꯛꯈꯩꯒꯤ ꯂꯤꯁ ꯑꯩꯉꯣꯟꯗ ꯊꯥꯔꯛꯑꯣ, ꯑꯩ ꯄꯤꯖꯒꯦ ꯅꯪꯉꯣꯟꯗ꯫ ꯍꯌꯦꯡ ꯃꯤ ꯂꯣꯏꯅꯔꯛꯄꯗ ꯀꯩꯝ ꯈꯪꯗ꯭ꯔꯗꯤ ꯂꯋꯥꯏ ꯅꯨꯄꯤꯅꯤ ꯍꯥꯏꯕꯤꯔꯅꯤꯅꯦ꯫ ꯅꯪꯒꯤ ꯁꯦꯠꯂꯤꯕ ꯗ꯭ꯔꯦꯁꯅ ꯁꯣꯁꯤꯌꯦꯜ ꯁ꯭ꯇꯦꯇꯁ ꯇꯥꯛꯄꯗꯤ ꯃꯅꯨꯡ ꯌꯧꯅ ꯇꯥꯛꯇꯦ, ꯑꯗꯨꯕꯨ ꯅꯪꯅ ꯆꯥꯔꯤꯕ ꯄꯣꯠꯇꯨꯅ ꯅꯪꯒꯤ ꯁꯣꯁꯤꯌꯦꯜ ꯁ꯭ꯇꯦꯇꯁꯇꯤ ꯃꯌꯦꯛ ꯁꯦꯡꯅ ꯇꯥꯛꯊꯣꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯋꯥꯍꯩꯗꯨꯅ ꯂꯣꯏꯗ꯭ꯔꯤꯉꯩ ꯂꯩꯃꯔꯦꯝꯕꯤ ꯏꯪꯅ ꯇꯞꯅ ꯍꯥꯏꯔꯛꯏ, ꯈꯟꯅꯕ ꯌꯥꯕ ꯋꯥꯍꯩ ꯑꯃ꯫ ꯏꯅꯥꯛ ꯈꯨꯟꯕꯒꯤꯗꯤ ꯀꯩꯁꯨ ꯅꯠꯇꯦ, ꯑꯗꯨꯕꯨ ꯂꯥꯏꯔꯕꯒꯤꯗꯤ ꯀꯗꯥꯏ? ꯂꯥꯏꯔꯕꯁꯤꯡꯁꯤꯗꯤ ꯁꯣꯁꯤꯌꯦꯜ ꯁ꯭ꯇꯦꯇꯁ ꯂꯥꯝꯕ ꯐꯪꯗ꯭ꯔꯦ ꯍꯥꯏꯗꯧꯔꯤꯕ꯭ꯔꯥ? ꯃꯩꯔꯥꯕ ꯆꯞꯂꯦꯞꯄꯤ, ꯈꯪꯉꯤ ꯍꯥꯏꯔꯛꯂꯤꯕ ꯋꯥꯍꯩꯗꯨꯃ꯫ ꯃꯊꯟꯇ ꯃꯉꯛ ꯅꯣꯝꯃꯤ, ꯄꯥꯎꯈꯨꯝꯗꯨ ꯄꯦꯟꯖꯕꯒꯨꯝ꯫ ꯀꯨꯞꯇꯣꯔꯤꯅꯤ ꯍꯌꯦꯡꯋꯥꯏ꯫ ꯅꯔꯤꯜ ꯂꯩꯇ꯭ꯔꯁꯨ ꯆꯥꯎꯕꯪ ꯑꯣꯏꯔꯁꯨ ꯌꯨꯝ ꯄꯥꯟꯕꯗꯤ ꯍꯩꯗꯧꯔꯤ꯫ ꯂꯩꯃꯔꯦꯝꯕꯤ ꯒ꯭ꯌꯥꯟ ꯇꯥꯗ꯫ ꯀꯩꯕꯨꯅꯣ? ꯃꯩꯔꯥꯕ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯂꯨꯄꯥ 10 ꯆꯠꯄꯤꯗꯨ ꯂꯩꯃꯔꯦꯝꯕꯤꯗ ꯑꯃꯨꯛ ꯁꯤꯟꯅꯔꯛꯏ꯫ ꯇꯦꯕꯜꯗꯨꯗ ꯃꯈꯨꯠ ꯈꯨꯗꯣꯝꯕꯤ ꯈꯨꯠꯌꯥꯏꯗꯨꯅ ꯏꯟꯁꯤꯜꯂꯛꯏ ꯂꯩꯃꯔꯦꯝꯕꯤ ꯇꯝꯅ꯫ ꯁꯦ ꯇꯨꯡꯁꯤꯜꯂꯨ꯫ ꯍꯟꯗꯛꯇꯤ ꯂꯩꯃꯔꯦꯝꯕꯤ ꯏꯀꯥꯏꯕ ꯐꯥꯖꯤꯟ ꯑꯋꯣꯏ ꯇꯥꯅ ꯁꯥꯎꯔꯛꯏ꯫ ꯊꯣꯡꯅ ꯍꯦꯛꯇ ꯏꯀꯥꯏꯕ ꯄꯤꯛꯏꯁꯦ꯫ ꯅꯪ ꯑꯩꯉꯣꯟꯗ ꯑꯊꯤꯕ ꯀꯩꯅꯣꯝ ꯈꯟꯕ ꯃꯥꯜꯂꯤ꯫ ꯃꯩꯔꯥꯕ ꯑꯃꯨꯛꯁꯨ ꯅꯣꯛꯃꯤ ꯅꯣꯛꯃꯤ꯫ ꯑꯊꯤꯕꯗ ꯅꯠꯇꯦ, ꯐꯖꯕꯗ ꯀꯩꯅꯣꯝꯃ ꯁꯨꯝ ꯀꯩꯅꯣ ꯈꯪꯗꯕ ꯏꯍꯨꯜ ꯑꯃ ꯐꯥꯎꯕꯁꯤꯗ ꯁꯨꯝ, ꯍꯥꯏꯗꯤ ꯁꯨꯝ꯫ ꯋꯥꯍꯩꯗꯨ ꯃꯈꯥ ꯇꯥꯔꯛꯇ ꯅꯣꯛꯈ꯭ꯔꯦ ꯃꯩꯔꯥꯕ꯫ ꯂꯩꯃꯔꯦꯝꯕꯤ ꯈꯣꯟꯖꯦꯜ ꯋꯥꯡꯂꯞꯅ, ꯅꯪꯒꯤ ꯑꯗꯨꯒꯤ ꯋꯥ ꯂꯣꯏꯁꯤꯟꯅ ꯉꯥꯡꯗꯕꯗꯨꯅꯤ ꯑꯩꯅ ꯍꯦꯛ ꯍꯦꯛ ꯁꯥꯎꯅꯤꯡꯉꯤꯁꯦ꯫ ꯇꯞꯅ ꯉꯥꯡꯉꯨ꯫ ꯑꯃꯨꯛꯁꯨ ꯅꯣꯛꯇꯨꯅ, ꯃꯤꯒ ꯂꯣꯏ ꯈꯪꯕ ꯇꯥꯔꯦꯅꯦ ꯅꯪꯕꯣ꯫ ꯍꯥꯏꯅ ꯍꯥꯏꯅ ꯃꯊꯟꯇ ꯑꯃꯨꯛ ꯅꯣꯛꯈ꯭ꯔꯦ꯫ ꯅꯨꯡꯁꯤꯕ ꯐꯥꯎꯍꯟꯗꯦ ꯃꯇꯧꯗꯨ, ꯑꯄꯥꯝꯕ ꯐꯥꯎꯍꯜꯂꯦ ꯃꯑꯣꯡꯗꯨ꯫ ꯃꯥꯒꯤ ꯆꯤꯝꯕꯥꯜꯗꯒꯤ ꯊꯣꯛꯂꯛꯄ ꯋꯥꯍꯩ ꯈꯨꯗꯤꯡ ꯃꯩꯔꯥꯕꯒꯤ ꯄꯥꯝꯖꯕ ꯋꯥꯍꯩ ꯉꯥꯛꯇ ꯑꯣꯏꯈ꯭ꯔꯒꯨꯝ, ꯄꯥꯎꯈꯨꯝ ꯇꯥꯅꯤꯡꯒꯨꯝ ꯑꯃꯨꯛ ꯍꯪꯖꯤꯜꯂꯛꯏ ꯇꯞꯅ꯫ ꯁꯟꯕꯤꯌꯥ, ꯅꯪ ꯑꯩꯒ ꯂꯩꯔꯁꯤꯔꯥ? ꯌꯥꯗꯦ꯫ ꯑꯥꯔꯊ ꯌꯥꯎꯅ ꯍꯪꯂꯛꯄ ꯋꯥꯍꯪꯗ ꯑꯥꯔꯊ ꯈꯪꯗ ꯈꯨꯝꯂꯛꯄ ꯅꯨꯄꯤꯗꯨꯒꯤ ꯄꯥꯎꯈꯨꯝꯅꯤ꯫ ꯅꯨꯄꯥꯁꯦ ꯑꯃꯨꯛꯁꯨ ꯅꯣꯛꯂꯤ꯫ ꯌꯥꯗꯦ ꯍꯥꯏꯕ ꯋꯥꯍꯩꯗꯨ ꯃꯩꯔꯥꯕ ꯅꯧꯅ ꯄꯥꯝꯖꯕꯤ ꯋꯥꯍꯩ ꯑꯣꯏꯈ꯭ꯔꯦ꯫ ꯍꯪꯖꯤꯜꯂꯛꯏ ꯑꯃꯨꯛꯁꯨ꯫ ꯌꯥꯔꯣ, ꯅꯪ ꯑꯩꯒꯤ ꯅꯥꯛꯇ ꯊꯝꯅꯤꯡꯉꯤ꯫ ꯂꯩꯁꯥꯕꯤ ꯑꯃꯗ ꯄꯥꯈꯪ ꯑꯃꯅ ꯃꯅꯥꯛꯇ ꯂꯩꯔꯁꯦ ꯍꯥꯏꯔꯛꯏꯁꯦ ꯑꯥꯔꯊ ꯈꯪꯕ꯭ꯔꯣ? ꯑꯩꯈꯣꯏꯗ ꯂꯩꯔꯣ꯫ ꯚꯥꯞ ꯇꯥꯕ꯭ꯔꯣ ꯑꯩꯅ ꯍꯥꯏꯁꯦ? ꯂꯩꯃꯔꯦꯝꯕꯤ ꯇꯥꯏ ꯍꯥꯏꯒꯨꯝ ꯃꯉꯛ ꯅꯣꯝꯃꯤ, ꯑꯗꯨꯕꯨ ꯚꯥꯞ ꯇꯥꯗꯦ ꯃꯥ꯫ ꯇꯥꯔꯁꯨ ꯇꯥꯁꯤꯟꯅꯗꯦ, ꯇꯥꯗ꯭ꯔꯁꯨ ꯇꯥꯁꯤꯟꯅꯗꯧꯔꯤ꯫ ꯈꯨꯝꯂꯛꯏ ꯃꯥꯁꯨ꯫ ꯅꯨꯄꯤ ꯊꯤꯔꯣ, ꯑꯆꯥꯄꯣꯠ ꯍꯥꯟꯕ ꯌꯥꯎꯕꯤꯒꯦ, ꯑꯉꯥꯡ ꯌꯥꯎꯔꯣ, ꯄꯣꯠꯄꯝ ꯇꯧꯕꯤꯒꯦ꯫ ꯑꯃꯨꯛꯁꯨ ꯋꯥꯉꯥꯡꯗ ꯃꯤ ꯃꯥꯜꯍꯜꯂꯤ, ꯑꯃꯨꯛꯁꯨ ꯃꯆꯤꯟ ꯋꯥꯠꯇꯕ ꯃꯥꯜꯍꯜꯂꯤ, ꯑꯃꯨꯛꯁꯨ ꯃꯤ ꯊꯦꯝꯕ ꯍꯩꯕ ꯃꯥꯜꯍꯜꯂꯤ, ꯑꯃꯨꯛꯁꯨ ꯂꯛꯅꯕ ꯍꯩꯕ ꯃꯥꯜꯍꯜꯂꯤ꯫ ꯍꯧꯖꯤꯛ ꯐꯥꯎꯕ ꯊꯦꯡꯅꯔꯛꯄꯗ ꯂꯩꯃꯔꯦꯝꯕꯤꯅ ꯃꯩꯔꯥꯕ ꯃꯁꯛ ꯈꯪꯗꯦ, ꯑꯗꯨꯕꯨ ꯈꯪꯉꯤ ꯃꯁꯤꯃꯗꯤ ꯃꯩꯔꯥꯕꯅ ꯎꯠꯂꯤꯕ ꯁꯥꯖꯠ ꯄꯨꯝꯕꯁꯤꯅ ꯃꯥ ꯃꯤ ꯂꯣꯏꯅꯕ ꯍꯩ, ꯃꯥ ꯃꯤ ꯅꯣꯛꯍꯟꯕ ꯍꯩ, ꯃꯥ ꯃꯤ ꯊꯦꯝꯕ ꯍꯩ꯫ ꯑꯁꯤꯈꯛꯅꯤ ꯂꯩꯃꯔꯦꯝꯕꯤꯅ ꯃꯩꯔꯥꯕꯗꯒꯤ ꯂꯥꯛꯁꯤꯟꯕ ꯉꯝꯕ꯫ ꯂꯩꯃꯔꯦꯝꯕꯤ ꯁꯨꯛꯂꯞ ꯁꯨꯝ ꯌꯦꯡꯉꯤ꯫ ꯃꯩꯔꯥꯕ ꯁ꯭ꯄꯨꯟꯗꯨ ꯄꯥꯏꯗꯨꯅ ꯈꯣꯠ ꯈꯣꯠ ꯁꯥꯟꯅꯔꯤ ꯅꯣꯛꯅ ꯅꯣꯛꯅ꯫ ꯁꯨꯝ ꯅꯣꯛꯅꯤꯡꯂꯛꯄꯅꯤ ꯃꯥꯒꯤꯗꯨ, ꯏꯀꯥꯏꯕ ꯄꯤꯕ ꯑꯣꯏꯅ ꯊꯣꯛꯂꯦ ꯂꯩꯃꯔꯦꯝꯕꯤꯗꯗꯤ꯫ ꯄꯪꯃꯟꯕꯒꯤ ꯃꯤꯅ ꯂꯥꯏꯅ ꯁꯥꯟꯅꯕꯤꯕꯅꯤ ꯈꯪꯉꯤ, ꯃꯩꯔꯥꯕ ꯐꯥꯎꯕꯅ ꯃꯥꯕꯨ ꯑꯗꯨꯛ ꯁꯥꯟꯅꯕꯤꯕꯅꯤ꯫ ꯃꯗꯨ ꯈꯪꯗꯕ ꯅꯠꯇꯦ ꯃꯩꯔꯥꯕ ꯃꯥꯁꯨ꯫ ꯑꯩ ꯆꯠꯂꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯩꯃꯔꯦꯝꯕꯤ ꯔꯤꯄꯣꯔꯠ ꯍꯥꯞꯂꯛꯄ ꯈꯥꯎꯗꯨ ꯇꯥꯞ ꯄꯥꯏꯈꯠꯂꯤ꯫ ꯃꯩꯔꯥꯕ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯑꯗꯨꯃꯛ꯫ ꯍꯦ, ꯐꯥꯒꯤ ꯇꯧꯅꯤ, ꯐꯝꯃꯣꯁꯦ ꯑꯝꯇ꯫ ꯅꯪꯅ ꯇꯧꯔꯤꯗꯣ ꯑꯩ ꯈꯪꯉꯤ, ꯑꯩ ꯀꯩꯝ ꯈꯪꯗꯕꯣꯏ ꯅꯤꯡꯕ꯭ꯔꯣ? ꯍꯣꯏꯕ, ꯅꯣꯛꯁꯦꯅ ꯐꯥꯒꯤ ꯇꯧꯕꯅꯦꯕ꯫ ꯁꯦ, ꯆꯥꯕ ꯂꯣꯏꯔꯒ ꯌꯨꯝꯗ ꯊꯤꯟꯕꯤꯒꯦ ꯐꯖꯅ꯫ ꯂꯩꯃꯔꯦꯝꯕꯤ ꯐꯣꯟ ꯀꯣꯚꯔ ꯃꯅꯤꯡꯗ ꯍꯥꯞꯂꯤꯕ ꯁꯦꯟꯗꯥꯗꯨ ꯅꯤꯡꯁꯤꯡꯂꯛꯂ ꯃꯥꯜꯂꯦ꯫ ꯃꯩꯔꯥꯕꯅ ꯍꯥꯏꯕ ꯌꯥꯕꯒꯨꯝ ꯐꯝꯊꯔꯛꯂꯦ ꯑꯃꯨꯛ꯫ ꯌꯥꯕꯒꯤꯗꯤ ꯅꯠꯇꯦ, ꯃꯩꯔꯥꯕꯅ ꯊꯤꯜꯂꯝꯂꯕꯗꯤ ꯆꯠꯂꯨꯕꯒꯤ ꯕꯔꯥ ꯁꯦꯞ ꯑꯣꯏꯅꯤ ꯈꯟꯕꯒꯤꯅꯤ꯫ ꯐꯝꯃꯨ ꯐꯝꯃꯨ, ꯊꯤꯟꯕꯤꯒꯦ ꯍꯦꯛ ꯂꯣꯏꯕꯒ꯫ ꯊꯤꯟꯕꯤꯒꯅꯨ꯫ ꯀꯩꯒꯤ?
ꯏꯃꯥ ꯍꯣꯏ ꯕꯕꯥ ꯍꯣꯏꯅ ꯂꯥꯟꯅ ꯂꯧꯈꯤꯅꯤ ꯈꯟꯕꯩꯔꯣ? ꯀꯣꯏꯅꯕ ꯃꯥꯟꯒꯤꯅꯤ ꯈꯟꯕꯩꯔꯕ? ꯂꯩꯃꯔꯦꯝꯕꯤ ꯅꯠꯇꯦ ꯍꯥꯏꯒꯨꯝ ꯃꯉꯛ ꯍꯥꯏ꯫ ꯑꯗꯨꯕꯨ ꯍꯪꯅꯤꯡꯕ ꯑꯃꯗꯤ ꯑꯗꯨꯃꯛ ꯄꯣꯛꯍꯜꯂꯤ ꯃꯩꯔꯥꯕꯗꯗꯤ꯫ ꯀꯔꯤ ꯈꯨꯝꯂꯛꯀꯦ ꯈꯪꯅꯤꯡꯅ ꯍꯪꯂꯛꯄ ꯋꯥꯍꯪ ꯑꯃꯈꯛ ꯍꯪꯂꯛꯏ꯫ ꯅꯠꯇ꯭ꯔꯒ ꯅꯣꯏ ꯁꯥꯏꯅ ꯎꯈꯤꯅꯤ ꯄꯥꯈꯠꯄꯩꯔꯣ? ꯑꯁ ꯅꯠꯇꯦꯃꯤ, ꯀꯥꯏꯗꯩ ꯁꯥꯏꯅꯣ? ꯅꯪꯅ ꯑꯩ ꯒꯥꯔꯤꯗꯒ ꯇꯣꯡꯉꯒ ꯆꯠꯈꯤꯕꯗꯣ ꯎꯕꯗꯅꯦ ꯄꯥꯈꯪꯈꯩ ꯑꯩꯉꯣꯟꯗ ꯁꯥꯎꯅꯤꯡꯕ ꯌꯥꯎꯔꯝꯗꯣꯏ ꯄꯣꯠꯅꯤꯗ꯫ ꯌꯥꯔꯦ, ꯈꯥꯏ ꯂꯩꯔꯦ꯫ ꯑꯁꯦꯡꯕ ꯃꯔꯛꯇ ꯈꯥꯏꯕ ꯑꯃ ꯌꯥꯎꯕꯁꯤꯁꯨ ꯑꯗꯨꯝ ꯅꯨꯡꯉꯥꯏꯕꯖꯥꯠꯅꯤ꯫ ꯑꯗꯣ ꯑꯁꯦꯡꯕꯩ ꯅꯪꯕꯨ ꯈꯪꯅꯕ ꯂꯩꯇꯕ꯭ꯔꯅꯦ? ꯊꯥꯖꯈꯤꯗ꯭ꯔꯦꯗ꯫ ꯍꯣ ꯅꯪꯅ ꯈꯟꯅꯤꯡꯕ ꯑꯃ ꯍꯦꯛ ꯈꯜꯂꯨ꯫ ꯏ ꯅꯪ ꯀꯥꯏꯅ ꯅꯞꯇꯅꯀꯣ ꯑꯉꯥꯡ ꯅꯪ꯫ ꯀꯥꯏꯗ ꯅꯞꯇꯣꯔꯤꯒꯦ? ꯂꯩ꯫ ꯑꯗꯣ ꯆꯥꯁꯤꯜꯂꯨ, ꯁꯠ ꯍꯟꯅꯕ ꯇꯧꯁꯤ꯫ ꯂꯩꯃꯔꯦꯝꯕꯤ ꯁ꯭ꯄꯨꯟꯗꯣ ꯑꯃꯨꯛ ꯄꯥꯏꯈꯠꯂꯤ, ꯑꯗꯨꯒ ꯁꯣꯜꯂꯛꯏ ꯃꯨꯔꯨꯝ ꯃꯨꯔꯨꯝ꯫ ꯕꯣꯔꯥ ꯂꯨꯄꯥ 20-30ꯒꯤ ꯂꯩꯔꯒ ꯑꯣꯏꯅ ꯆꯥꯔꯝꯃꯗꯤ ꯂꯨꯄꯥ ꯐꯅꯌꯥꯝꯗꯤ ꯁꯦꯞ ꯇꯧꯔꯝꯅꯤ꯫ ꯃꯩꯔꯥꯕ ꯇꯥꯔꯨꯔ ꯃꯥꯜꯂꯦ, ꯃꯊꯟꯇ ꯅꯣꯛꯄ ꯈꯪꯖꯤꯟꯗꯨꯅ ꯅꯣꯛꯊꯣꯔꯛꯏ꯫ ꯂꯨꯄꯥ ꯀꯌꯥ ꯁꯦꯞ ꯇꯧꯒꯦ ꯈꯜꯂꯤꯅꯣ ꯅꯪꯕꯣ? ꯅꯣꯏ ꯁꯦꯜ ꯄꯥꯏꯕ ꯀꯥꯡꯕꯨꯅꯗꯤ ꯈꯪꯉꯔꯣꯏ ꯁꯤꯒꯨꯝꯕ ꯋꯥꯈꯜꯁꯦ꯫ ꯑꯗꯨꯕꯨ ꯈꯪꯉꯤ ꯃꯩꯔꯥꯕ, ꯂꯩꯃꯔꯦꯝꯕꯤꯒꯨꯝꯕꯤ ꯑꯄꯪꯕ ꯅꯠꯇꯦ ꯃꯥ꯫ ꯂꯩꯃꯔꯦꯝꯕꯤꯒꯨꯝ ꯋꯥꯈꯜ ꯈꯟꯊꯗꯕ ꯅꯠꯇꯦ ꯃꯥ꯫ ꯑꯗꯨꯕꯨ ꯋꯥꯈꯜ ꯈꯟꯊꯗꯕꯤꯗꯨꯅꯗꯤ ꯈꯜꯂꯤ ꯑꯗꯨꯛ ꯁꯤꯡꯕ ꯅꯨꯄꯥ ꯑꯗꯨ ꯃꯉꯣꯟꯗꯒꯤ ꯍꯦꯟꯅ ꯄꯪꯂꯕꯣꯏ ꯀꯔꯤ ꯑꯣꯏ꯫ ꯍꯥꯏꯔꯛꯏ ꯂꯩꯃꯔꯦꯝꯕꯤ ꯃꯔꯤ ꯃꯔꯤ꯫ ꯐ꯭ꯔꯥꯏ ꯔꯥꯏꯁꯇ ꯂꯨꯄꯥ 150 ꯑꯣꯏꯔꯤꯁꯦ, ꯃꯁꯤ ꯆꯥꯗꯧ ꯁꯔꯨꯛ ꯕꯣꯔꯥ ꯂꯨꯄꯥ 10ꯒꯤ ꯆꯥꯔꯒ ꯑꯇꯩꯗꯨꯅ ꯇꯨꯃꯤꯟꯅ ꯇꯨꯡꯁꯤꯜꯍꯧꯔꯒ ꯀꯣꯟꯅ ꯉꯝꯃꯛꯇ꯭ꯔꯀꯥꯟꯗ ꯄꯨꯊꯣꯛꯅꯕ ꯈꯜꯂꯤ ꯑꯩꯗꯤ꯫ ꯏꯃꯥꯒꯤ ꯁꯤꯡꯖꯨ ꯃꯐꯝꯗ ꯏꯅꯥꯛ ꯈꯨꯟꯕ ꯃꯆꯥ ꯃꯌꯥꯝ ꯑꯃꯅ ꯆꯥꯔꯝꯕꯒꯤ ꯇꯞꯇꯥꯏ ꯂꯦꯝꯍꯜꯂꯝꯕꯗꯣ ꯎꯔꯒ ꯑꯩꯅ ꯁꯥꯎꯅꯤꯡꯕ ꯐꯥꯎꯕꯁꯤꯗꯤ꯫ ꯑꯩꯈꯣꯏꯒꯨꯝꯕ ꯂꯥꯏꯔꯕ ꯑꯃꯗ ꯑꯆꯥꯄꯣꯠ ꯄ꯭ꯂꯦꯠꯇꯨꯒꯤ ꯃꯃꯜꯗꯣ ꯀꯌꯥ ꯃꯒꯨꯟ ꯂꯩ ꯃꯣꯏꯅꯗꯤ ꯈꯪꯗꯦ꯫ ꯋꯥꯍꯩꯗꯨꯗ ꯃꯩꯔꯥꯕ ꯆꯥꯔꯝꯕ ꯁꯥꯃꯤꯟ ꯍꯟꯊꯈꯤꯗꯨꯅ ꯌꯦꯡꯂꯛꯏ ꯂꯩꯃꯔꯦꯝꯕꯤꯗ꯫ ꯍꯥꯟꯅꯒꯨꯝ ꯌꯦꯡꯕ ꯃꯤꯠꯌꯦꯡ ꯅꯠꯇ꯭ꯔꯦ, ꯅꯨꯡꯁꯤꯔꯦ, ꯅꯨꯡꯁꯤꯕꯁꯨ ꯅꯠꯇꯕ, ꯈꯣꯏꯗꯥꯔꯦ, ꯈꯣꯏꯗꯥꯕꯁꯨ ꯅꯠꯇꯕ, ꯆꯃꯝꯅꯕ, ꯈꯣꯏꯔꯥꯡꯅꯕ ꯃꯤꯠꯌꯦꯡ ꯑꯃꯈꯛꯀ ꯂꯣꯏꯅꯗꯨꯅ ꯌꯦꯡꯉꯤ꯫ ꯂꯩꯃꯔꯦꯝꯕꯤꯒꯤ ꯆꯤꯝꯕꯥꯜꯗꯒꯤ ꯃꯥꯕꯨ ꯆꯦꯠꯅ ꯐꯥꯗꯨꯅ ꯊꯝꯒꯗꯕ ꯀꯔꯝꯕ ꯋꯥꯍꯩ ꯊꯣꯛꯂꯛꯀꯅꯤ ꯃꯥ ꯒ꯭ꯌꯥꯟ ꯇꯥꯕ ꯉꯝꯗꯦ꯫ ꯑꯗꯨꯕꯨ ꯈꯪꯉꯤ ꯃꯁꯤꯃꯗꯤ ꯑꯥꯔꯊ ꯌꯥꯝ ꯄꯨꯕ ꯋꯥꯍꯩꯗ ꯑꯥꯔꯊ ꯈꯪꯗ ꯋꯥꯍꯩ ꯈꯔꯗꯤ ꯑꯗꯨꯃꯛ ꯍꯥꯏꯔꯛꯀꯅꯤ ꯍꯥꯏꯕ꯫ ꯁꯤꯗꯅꯤ ꯑꯩꯅꯅꯦ ꯅꯨꯄꯥ ꯏꯅꯥꯛ ꯈꯨꯟꯕ ꯀꯣꯏꯅꯤꯡꯗ꯭ꯔꯤꯁꯦ꯫ ꯅꯨꯄꯥ ꯏꯅꯥꯛ ꯈꯨꯟꯕꯒ ꯆꯥꯕ ꯊꯛꯄꯒ ꯀꯔꯤ ꯃꯔꯤ ꯂꯩꯅꯒꯦ? ꯋꯥꯍꯩꯗꯨꯗ ꯂꯩꯃꯔꯦꯝꯕꯤ ꯄꯥꯎꯈꯨꯝ ꯃꯄꯨꯡꯄꯤꯗ ꯍꯥꯏꯔꯛꯏ ꯃꯆꯦꯠ ꯑꯣꯏꯕ ꯄꯥꯎꯈꯨꯝ ꯑꯃ꯫ ꯏꯁꯥ ꯃꯇꯤꯛ ꯆꯥꯗꯦ, ꯀꯣꯟꯅ ꯏꯀꯥꯏꯕꯅ ꯉꯛꯀꯅꯤ꯫ ꯉꯁꯤꯁꯨ ꯇꯧꯔꯤꯁꯤꯅꯤ, ꯆꯞ ꯃꯥꯟꯅꯩ꯫ ꯋꯥꯍꯩꯗꯣ ꯍꯥꯏꯅ ꯍꯥꯏꯅ ꯅꯣꯛꯅꯤꯡꯗ ꯅꯣꯛꯐꯦꯠ ꯑꯃꯨꯛ ꯇꯧꯏ ꯃꯥ꯫ ꯒ꯭ꯌꯥꯟ ꯇꯥꯈ꯭ꯔꯕ ꯃꯩꯔꯥꯕ, ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯄꯥꯎꯈꯨꯝ ꯇꯥꯗꯨꯅꯇ ꯂꯩꯔꯝꯕ ꯃꯩꯔꯥꯕ ꯁꯛꯐꯝ ꯈꯖꯤꯛ ꯍꯟꯖꯤꯟꯈꯤ꯫ ꯑꯗꯨꯛ ꯃꯁꯥꯅ ꯃꯁꯥ ꯇꯣꯟꯅ ꯂꯧꯖꯕ ꯂꯩꯃꯔꯦꯝꯕꯤꯒꯤ ꯋꯥꯈꯜꯗꯨ ꯃꯥꯕꯨ ꯅꯨꯡꯉꯥꯏꯐꯝ ꯈꯪꯍꯟꯗ꯭ꯔ ꯃꯥꯜꯂꯤ꯫ ꯍꯥꯏꯔꯛꯏ ꯇꯞꯂꯞꯅ꯫ ꯆꯟꯕꯤ, ꯃꯇꯤꯛ ꯆꯥꯕ ꯆꯥꯗꯕꯁꯦ ꯁꯦꯜ ꯄꯥꯏꯕ ꯄꯥꯏꯗꯕꯗ ꯄꯨꯗꯕꯅꯤꯗ꯫ ꯅꯪꯉꯣꯟꯗ ꯀꯅꯥꯅ ꯈꯪꯍꯜꯂꯛꯏ? ꯅꯪꯒꯤ ꯃꯤꯠꯇ ꯄꯨꯗ꯭ꯔꯁꯨ ꯑꯩꯒꯤ ꯃꯤꯠꯇꯗꯤ ꯄꯨꯏ꯫ ꯃꯤꯅꯗꯤ ꯄꯨꯛꯆꯦꯜ ꯆꯨꯝꯃꯒ ꯂꯣꯏꯔꯦ, ꯁꯦꯜꯅ ꯃꯔꯨ ꯑꯣꯏꯗꯦ ꯍꯥꯏꯗ꯭ꯔꯥ? ꯑꯩꯗꯤ ꯁꯦꯜꯅ ꯃꯔꯨ ꯑꯣꯏ꯫ ꯄꯥꯎꯈꯨꯝ ꯇꯥꯅꯤꯡꯒꯨꯝ ꯀꯔꯤ ꯃꯔꯝ ꯄꯤꯔꯛꯀꯅꯤ ꯈꯪꯅꯤꯡꯒꯨꯝ ꯑꯗꯨꯃꯛ ꯍꯪꯂꯛꯄ ꯂꯦꯞꯇꯦ ꯃꯩꯔꯥꯕ꯫ ꯀꯃꯥꯏꯅ ꯃꯔꯨ ꯑꯣꯏꯔꯤꯕ? ꯂꯩꯃꯔꯦꯝꯕꯤ ꯁꯨꯛꯂꯞ ꯇꯧꯅ꯫ ꯑꯁ ꯅꯪꯁꯦ ꯈꯪꯅ ꯈꯪꯅ ꯋꯥ ꯌꯥꯝ ꯍꯪꯉꯤ꯫ ꯈꯪꯅ ꯈꯪꯅ ꯍꯪꯕ ꯅꯠꯇꯦ, ꯅꯪꯒꯤ ꯋꯥꯈꯜ ꯈꯪꯅꯤꯡꯕꯒꯤ ꯍꯪꯕꯅꯤ꯫ ꯑꯣ ꯁꯦꯜ ꯂꯩꯔꯗꯤꯅꯦ ꯏꯊꯣꯛꯇ ꯊꯣꯛꯏ, ꯑꯗꯨꯒꯤ ꯋꯥꯅꯤꯗ꯫ ꯁꯦꯜ ꯄꯥꯏꯗꯕꯁꯦ ꯄꯥꯞꯅꯤꯗ꯫ ꯁꯦꯜ ꯄꯥꯏꯗꯕꯁꯦ ꯋꯥ ꯌꯥꯝ ꯈꯪꯗꯦ, ꯋꯥꯈꯪꯗꯕ ꯑꯣꯏꯍꯜꯂꯤ꯫ ꯑꯗꯨꯕꯨꯗꯤ꯫ ꯑꯗꯨꯅꯕꯨ ꯁꯦꯜꯗꯣ ꯏꯃꯥꯈꯣꯏꯗꯒꯤ ꯂꯧꯗꯅꯕ ꯇꯨꯡꯁꯤꯟꯕꯗ ꯒꯥꯔꯤ ꯐꯥꯔ ꯆꯠꯈꯤꯗꯧꯕ ꯑꯩꯁꯦ ꯍꯦꯛ ꯆꯠꯄ ꯉꯝꯍꯟꯗ꯭ꯔꯤꯁꯤꯅꯤ ꯅꯪꯅ꯫ ꯀꯩ ꯍꯥꯏꯕꯗꯨꯅ? ꯑꯁꯤꯁꯨ ꯑꯃꯨꯛ ꯀꯩ ꯍꯥꯏꯕꯅꯤ? ꯍꯣ ꯁꯤꯒꯤ ꯚꯔꯥꯁꯦ ꯁꯤꯖꯤꯟꯅꯗ꯭ꯔꯕꯅꯤꯅ ꯅꯪꯅ ꯊꯤꯟꯕꯤꯔꯝꯃꯕꯗꯤ ꯑꯩꯅ ꯁꯤ ꯇꯨꯡꯁꯤꯜꯂꯗꯣꯏꯅꯤ꯫ ꯏꯁ ꯋꯥꯔꯤꯗꯤ꯫ ꯑꯗꯣ ꯅꯪ ꯅꯣꯏ ꯏꯃꯥꯅ ꯊꯤꯔꯝꯃꯣꯏꯗ꯭ꯔꯣ? ꯊꯤꯔꯝꯃꯣꯏꯗ꯫ ꯑꯗꯣ ꯑꯩ ꯀꯩꯅꯣꯝ ꯍꯪꯒꯦꯅꯦ꯫ ꯍꯪꯉꯣ꯫ ꯂꯩꯃꯔꯦꯝꯕꯤ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟ ꯂꯩ, ꯋꯥ ꯍꯪꯐꯝ ꯈꯪꯗꯕ ꯃꯥꯜꯂꯤ ꯃꯥꯒꯤꯗꯨ꯫ ꯀꯩ ꯋꯥꯍꯪꯅꯣ? ꯍꯪꯉꯣꯗꯅ꯫ ꯀꯩꯅꯣꯅꯦ, ꯃꯃꯥꯒ ꯃꯄꯥꯒꯅꯦ ꯑꯗꯒꯤ ꯃꯆꯥꯒꯒꯤ ꯈꯦꯠꯅꯕ ꯑꯃꯇꯪ ꯍꯥꯏꯔꯧꯅꯦ꯫ ꯌꯥꯝꯗ꯭ꯔꯁꯨ ꯌꯥꯏ, ꯑꯃꯈꯛꯇꯪ ꯄꯤꯌꯨꯅꯦ, ꯑꯦꯛꯖꯥꯝꯄꯜ ꯑꯣꯏꯔꯁꯨ ꯀꯥꯏꯗꯦ꯫ ꯑꯗꯨꯒꯤ ꯑꯣꯏꯔꯦ꯫ ꯑꯦꯛꯖꯥꯝꯄꯜꯁꯤ ꯀꯩꯗ ꯄꯤꯁꯤꯒꯦ?
ꯆꯠꯊꯣꯛꯀꯗꯣꯛꯄꯗ ꯄꯤꯁꯤꯀꯣ꯫ ꯂꯩꯃꯔꯦꯝꯕꯤ ꯍꯥꯏꯒꯨꯝ ꯃꯉꯛꯇꯨ ꯅꯣꯝꯃꯤ꯫ ꯃꯆꯥꯅ ꯆꯠꯊꯣꯛꯈꯤꯕ ꯃꯇꯝꯗ ꯃꯃꯥ ꯃꯄꯥꯗꯨꯅ ꯃꯆꯥ ꯑꯗꯨꯕꯨ ꯁꯣꯏꯈꯤꯒꯗ꯭ꯔꯥ ꯉꯥꯝꯈꯤꯒꯗ꯭ꯔꯥ ꯍꯥꯏꯅ ꯄꯥꯈꯠꯂꯤꯗꯅ ꯋꯥꯈꯜ ꯃꯄꯨꯡ ꯐꯥꯗ꯭ꯔꯤꯕ ꯃꯆꯥꯗꯨꯅ ꯃꯃꯥꯅ ꯃꯄꯥꯅ ꯉꯥꯡꯂꯛꯄꯗ ꯍꯪꯒꯠꯅ ꯈꯨꯝꯂꯨꯕ ꯃꯇꯝꯗ ꯃꯆꯥꯁꯤꯡꯅ ꯃꯈꯣꯏꯕꯨ ꯀꯔꯤꯁꯨ ꯈꯟꯕꯤꯗꯦ, ꯅꯨꯡꯁꯤꯕꯤꯗ꯭ꯔꯦ ꯈꯜꯂꯤ꯫ ꯉꯥꯡꯅ ꯁꯨꯝ ꯌꯦꯡꯉꯤ ꯅꯨꯄꯤꯗꯨꯒꯤ ꯃꯇꯧꯗꯨ꯫ ꯃꯣꯡ ꯍꯥꯔꯛꯇꯦ ꯉꯥꯏꯍꯥꯛꯁꯤꯗ ꯂꯩꯃꯔꯦꯝꯕꯤ꯫ ꯀꯩꯒꯨꯝꯕ ꯁꯛꯐꯝ ꯑꯃ ꯑꯣꯟꯈꯤꯕꯗꯨ ꯎꯏ꯫ ꯃꯥ ꯈꯪꯏ ꯂꯩꯃꯔꯦꯝꯕꯤꯅ ꯍꯧꯖꯤꯛ ꯈꯜꯂꯝꯒꯗꯕ ꯋꯥꯈꯜ꯫ ꯏꯪꯅ ꯅꯣꯛꯂꯛꯏ ꯂꯩꯃꯔꯦꯝꯕꯤ, ꯊꯃꯣꯏ ꯄꯥꯜꯂꯤ ꯃꯥ꯫ ꯊꯃꯣꯏ ꯄꯥꯜꯂꯤ ꯎꯠꯊꯣꯔꯛꯄ ꯋꯥꯍꯩ ꯈꯔꯅ ꯋꯥꯍꯩ ꯃꯈꯥ ꯁꯝꯊꯔꯛꯏ ꯃꯩꯔꯥꯕꯒꯤ ꯋꯥꯍꯩ ꯃꯔꯛꯇꯨ ꯐꯠ ꯊꯠꯆꯤꯟꯗꯨꯅ꯫ ꯑꯗꯨꯕꯨ ꯃꯆꯥ ꯑꯣꯏꯕ ꯑꯩꯗꯤ ꯏꯃꯥꯅ ꯄꯥꯕꯨꯡꯅ ꯌꯨꯝ ꯊꯥꯗꯣꯛꯇꯨꯅ ꯂꯝ ꯆꯠꯊꯣꯛꯈꯤꯕ ꯃꯇꯝꯗ ꯏꯃꯥꯗꯣ ꯁꯣꯏꯔꯝꯒꯗ꯭ꯔꯥ? ꯄꯥꯕꯨꯡꯗꯣ ꯀꯃꯥꯏ ꯇꯧꯔꯝꯅꯤ? ꯂꯝꯕꯤꯗ ꯁꯣꯛꯂꯤ ꯅꯥꯔꯦ ꯍꯥꯏꯅ ꯄꯥꯎ ꯂꯥꯛꯑꯗꯤ ꯀꯃꯥꯏ ꯇꯧꯅꯤ? ꯁꯣꯏꯗ ꯉꯥꯝꯗꯅ ꯌꯨꯝ ꯌꯧꯍꯟꯕꯤꯔꯛꯑꯣ ꯍꯥꯏꯅ ꯇꯨꯃꯤꯟ ꯁꯣꯟꯖꯩ꯫ ꯅꯣꯏꯁꯨ ꯁꯣꯟꯕ꯭ꯔꯣ? ꯑꯩꯅ ꯇꯨꯃꯤꯟ ꯁꯣꯟꯖꯔꯤꯁꯤꯒꯨꯝ? ꯑꯗꯨꯕꯨ ꯃꯣꯏꯅꯗꯤ ꯈꯪꯗꯦ ꯑꯩꯅ ꯃꯈꯣꯏ ꯆꯠꯊꯣꯛꯈꯤꯕꯒ ꯇꯨꯃꯤꯟ ꯊꯃꯣꯏꯗ ꯂꯩꯇꯥꯍꯧꯗꯦ ꯍꯥꯏꯗꯣ꯫ ꯃꯩꯔꯥꯕ ꯄꯥꯎꯈꯨꯝ ꯄꯤꯔꯛꯇꯦ꯫ ꯌꯦꯡꯗꯃꯛ ꯌꯦꯡꯂꯛꯏ ꯂꯩꯃꯔꯦꯝꯕꯤꯗ ꯇꯨꯃꯤꯟ ꯀꯔꯤ ꯋꯥꯈꯜ ꯈꯜꯂꯤ ꯈꯪꯗꯣꯛꯂꯒꯦ ꯃꯇꯥꯒꯨꯝ꯫ ꯁꯤꯅꯤ ꯃꯃꯥ ꯃꯄꯥꯒ ꯃꯆꯥꯒꯒꯤ ꯈꯦꯟꯅꯕꯁꯤ ꯑꯩꯒꯤ ꯃꯤꯠꯇꯗꯤ꯫ ꯃꯩꯔꯥꯕ ꯈꯪꯂꯗꯨꯅ ꯍꯥꯏꯔꯛꯏ, ꯏꯃꯥꯅ ꯁꯥꯎꯍꯧꯕ꯭ꯔꯣ ꯅꯪ ꯅꯊꯟꯇ ꯊꯣꯛꯂꯛꯏꯁꯦ? ꯁꯥꯎꯍꯧꯏ꯫ ꯑꯩꯁꯨ ꯏꯊꯟꯇ ꯑꯗꯨꯝ ꯊꯣꯛꯂꯛꯑꯕ ꯁꯥꯎꯅꯤꯡ ꯁꯥꯎꯔꯁꯅꯣꯅ꯫ ꯑꯩꯒꯤ ꯈꯣꯡꯁꯦ ꯈꯨꯗꯛꯇ ꯅꯥꯔꯛꯑꯗꯤ ꯈꯥꯡꯕ ꯉꯝꯗꯗꯅ ꯍꯦꯛ ꯀꯞꯄꯤ꯫ ꯑꯗꯨꯒ ꯈꯨꯗꯛꯇ ꯑꯃꯨꯛ ꯍꯦꯛꯇ ꯐꯈꯤꯕꯅꯤꯅ ꯑꯩꯁꯨ ꯑꯅꯥꯕ ꯁꯥꯔꯒ ꯂꯩꯕꯁꯨ ꯇꯜꯂꯕ꯫ ꯀꯩ ꯑꯅꯥꯕꯅꯦꯕꯨ ꯍꯥꯏꯔꯛꯀꯦ ꯍꯥꯟꯅ ꯌꯦꯡꯕꯈꯩꯗꯗꯤ? ꯈꯪꯗꯦꯗ, ꯁ꯭ꯇ꯭ꯔꯦꯁ ꯂꯩꯕꯒ ꯍꯦꯟꯃꯟꯕꯩꯅꯦꯁꯨ ꯍꯥꯏꯔꯛꯏ꯫ ꯁ꯭ꯇ꯭ꯔꯦꯁ ꯂꯩꯔꯒꯕꯨ ꯈꯣꯡꯗ ꯅꯥꯒꯗ꯭ꯔꯅ ꯑꯩꯁꯨꯅꯦ ꯊꯥꯖꯗꯗꯅ ꯑꯗꯨꯝ ꯇꯣꯛꯊꯣꯛꯈ꯭ꯔꯦ ꯌꯦꯡꯕ꯫ ꯉꯍꯥꯟꯋꯥꯏ ꯑꯃꯨꯛꯇꯪꯕꯨꯗꯤ ꯂꯩꯊꯦꯛꯈꯤꯌꯦ ꯈꯣꯡꯁꯦ, ꯑꯗꯣ ꯑꯗꯨꯀꯥꯟꯗꯗꯤ ꯅꯥꯕꯁꯨ ꯀꯌꯥ ꯌꯧꯗꯦ꯫ ꯍꯟꯗꯛꯇꯅꯤ ꯀꯟꯅ ꯅꯥꯈꯠꯂꯛꯏꯁꯦ꯫ ꯏꯃꯥꯅ ꯁꯥꯎꯔꯝꯃꯅꯤ, ꯁꯦ ꯁꯖꯥꯇꯣ ꯂꯣꯏꯁꯤꯜꯂꯁꯤ, ꯑꯩ ꯊꯤꯟꯕꯤꯔꯝꯃꯒꯦ꯫ ꯃꯉꯛ ꯅꯣꯝꯃꯤ ꯂꯩꯃꯔꯦꯝꯕꯤꯁꯨ꯫ ꯋꯥꯔꯤ ꯁꯥꯅ ꯆꯥꯕ ꯂꯣꯏꯁꯤꯟꯈ꯭ꯔꯦ ꯑꯅꯤꯗꯨ꯫ ꯃꯩꯔꯥꯕꯅ ꯁꯦꯜ ꯊꯤꯔꯝꯃꯤ꯫ ꯂꯩꯃꯔꯦꯝꯕꯤ ꯂꯦꯞꯇꯨꯅ ꯉꯥꯏꯗꯨꯅ ꯂꯩ꯫ ꯃꯩꯔꯥꯕ ꯁꯦꯜ ꯑꯆꯣꯏꯕ ꯍꯜꯂꯛꯂꯤꯕꯗꯨ ꯂꯩꯃꯔꯦꯝꯕꯤꯗ ꯄꯤꯁꯜꯂꯛꯏ꯫ ꯂꯩꯃꯔꯦꯝꯕꯤ ꯀꯩꯅꯣ ꯍꯥꯏꯒꯨꯝ ꯏꯪꯒꯤꯠ ꯄꯤ꯫ ꯃꯩꯔꯥꯕ ꯑꯃꯨꯛꯁꯨ ꯂꯧꯁꯤꯜꯂꯣ ꯍꯥꯏꯒꯨꯝ ꯄꯤꯁꯤꯜꯂꯛꯏ꯫ ꯀꯩꯒꯤꯅꯣ ꯑꯩꯉꯣꯟꯗ ꯁꯦꯜ ꯄꯤꯁꯜꯂꯛꯏꯁꯦ? ꯇꯨꯡꯁꯤꯜꯂꯣ꯫ ꯂꯩꯃꯔꯦꯝꯕꯤ ꯇꯤꯉꯛ ꯌꯦꯡꯂꯛꯏ꯫ ꯃꯩꯔꯥꯕꯅ ꯁꯦ ꯇꯨꯡꯁꯤꯜꯂꯨ꯫ ꯂꯩꯃꯔꯦꯝꯕꯤ ꯁꯨꯛꯂꯞ ꯇꯧꯅ, ꯏꯀꯥꯏꯕꯗꯣ ꯄꯤꯁꯤꯜꯂꯛꯀꯅꯨ꯫ ꯑꯩꯅ ꯅꯉꯣꯟꯗ ꯑꯆꯣꯏꯕ ꯄꯤꯕꯤꯌꯣ ꯍꯥꯏꯈꯤꯕ꯭ꯔꯣ? ꯑꯩꯕꯨ ꯑꯉꯥꯡ ꯃꯆꯥꯔꯣ? ꯑꯁꯤꯈꯛ ꯍꯥꯏꯔꯝꯗꯨꯅ ꯃꯃꯥꯏ ꯂꯩꯗꯨꯅ ꯐꯠ ꯊꯣꯛꯈꯤ꯫ ꯅꯨꯡꯉꯥꯏꯔꯨꯔ ꯃꯥꯜꯂꯦ ꯌꯦꯡꯕ ꯃꯇꯧꯗꯨ ꯃꯩꯔꯥꯕꯁꯨ ꯅꯣꯛꯃꯤ ꯁꯦꯜꯗꯨ ꯍꯥꯞꯆꯤꯟꯗꯨꯅ ꯊꯣꯛꯂꯛꯏ꯫ ꯁꯣꯝꯗ ꯖꯣꯅꯥꯅ ꯀ꯭ꯂꯤꯅꯤꯛꯇ ꯂꯩꯔꯤꯉꯩ ꯃꯩꯔꯥꯕꯅ ꯂꯩꯃꯔꯦꯝꯕꯤ ꯒꯥꯔꯤ ꯃꯅꯤꯡꯗ ꯍꯥꯞꯇꯨꯅ ꯆꯠꯈꯤꯕꯗꯨ ꯎꯏ꯫ ꯆꯦꯟꯊꯣꯛꯇꯨꯅ ꯌꯦꯡꯍꯧꯏ ꯖꯣꯅꯥ꯫ ꯌꯦꯡꯕꯁꯨ ꯇꯥꯕꯅꯤ, ꯃꯅꯥꯎꯄꯥꯁꯤ ꯑꯃꯈꯛ ꯌꯥꯎꯖꯕꯅꯤ꯫ ꯁꯥꯒꯩꯒꯤ ꯃꯩꯈꯦꯠ ꯃꯔꯨꯅꯤ, ꯆꯪꯊꯣꯛꯄ ꯃꯧ ꯄꯥꯝꯕ ꯍꯧꯅꯁꯥꯅꯤ꯫ ꯂꯩꯃꯔꯦꯝꯕꯤ ꯊꯣꯡꯒꯥꯜꯗ ꯍꯦꯛ ꯊꯝꯂꯝꯕꯒ, ꯏꯃꯥꯅ ꯉꯥꯡꯉꯗꯤ ꯑꯩꯉꯣꯟꯗ ꯀꯣꯜ ꯇꯧꯔꯛꯎꯀꯣ꯫ ꯂꯩꯃꯔꯦꯝꯕꯤ ꯇꯧꯔꯛꯀꯦ ꯍꯥꯏꯒꯨꯝ ꯃꯉꯛ ꯅꯣꯝꯃꯤ꯫ ꯅꯣꯏ ꯏꯆꯦ ꯍꯣꯏꯅꯗꯤ ꯉꯥꯡꯉꯣꯏ ꯈꯪꯏ, ꯑꯗꯣ ꯏꯃꯥꯅ ꯉꯥꯡꯉꯁꯨ ꯑꯍꯜꯅ ꯉꯥꯡꯕꯅꯤ, ꯉꯥꯡꯖꯁꯅꯨ ꯈꯟꯗꯣ, ꯆꯤꯟ ꯈꯨꯝꯃꯨꯅꯨꯀꯣ꯫ ꯂꯩꯃꯔꯦꯝꯕꯤ ꯑꯃꯨꯛꯁꯨ ꯍꯥꯏꯒꯨꯝ ꯃꯉꯛꯇꯨ ꯅꯣꯝꯃꯤ꯫ ꯆꯠꯂꯒꯦ, ꯅꯊꯟꯇ ꯂꯩꯕ ꯅꯨꯡꯉꯥꯏꯇ꯭ꯔꯗꯤ ꯑꯩꯉꯣꯟꯗ ꯀꯣꯜ ꯇꯧꯔꯣ꯫ ꯆꯠꯂꯦꯀꯣ꯫ ꯑꯩꯁꯨ ꯆꯪꯉꯒꯦ꯫ ꯃꯩꯔꯥꯕ ꯒꯥꯔꯤ ꯃꯃꯥꯏ ꯂꯩꯈ꯭ꯔꯦ꯫ ꯂꯩꯃꯔꯦꯝꯕꯤꯁꯨ ꯃꯌꯨꯝꯗ ꯆꯪꯂꯛꯄꯗ ꯑꯅꯧꯕꯤ ꯏꯃꯨꯡꯗ ꯉꯥꯡꯗꯨꯅ ꯊꯕꯛ ꯂꯣꯏꯁꯤꯜꯂꯝꯕꯗꯨ ꯇꯥꯏ꯫ ꯆꯠꯈ꯭ꯔꯅꯨ ꯍꯥꯏꯔꯕꯅꯤꯅꯦ ꯑꯩꯅ꯫ ꯑꯩꯒꯤ ꯏꯆꯥꯁꯤꯡꯁꯤꯗꯤꯅꯦ ꯑꯩꯅ ꯉꯥꯡꯕꯁꯤ ꯂꯧꯗꯕꯁꯤꯕꯨ ꯀꯔꯤꯅꯣ ꯈꯪꯗꯦꯕ꯫ ꯃꯔꯛꯇ ꯆꯂꯥꯝꯕꯅ ꯈꯨꯝꯖꯤꯜꯂꯛꯏ꯫ ꯑꯁ ꯃꯥꯏꯅ ꯂꯥꯛꯆꯅꯤ ꯏꯃꯥ ꯅꯪꯕꯣ, ꯉꯥꯡꯉꯅꯨꯕ, ꯇꯥꯅꯤꯡꯗꯕꯅ ꯉꯥꯎꯔꯦ ꯀꯩꯗꯧꯔꯒꯦ? ꯍꯩ, ꯀꯔꯤꯒꯤ ꯃꯥꯏꯅ ꯂꯥꯛꯄꯅꯣ ꯍꯥ? ꯀꯔꯤꯒꯤ ꯃꯥꯏꯅ ꯂꯥꯛꯆꯕꯅꯣꯕ? ꯕꯖꯥꯔ ꯃꯌꯣꯜꯗꯨ ꯐꯥꯎꯕ ꯂꯝꯕꯤ ꯑꯃ ꯃꯨꯟꯅ ꯈꯪꯕ ꯅꯠꯇꯦꯃ꯫ ꯀꯗꯥꯏꯗ ꯒꯥꯔꯤ ꯇꯣꯡꯒꯦ ꯐꯥꯎꯕ ꯈꯪꯗ꯭ꯔꯤꯕꯅꯦꯕ꯫ ꯆꯠꯃꯤꯟꯅꯕꯗ ꯑꯉꯥꯡ ꯃꯆꯥꯗꯧꯅꯅꯦ ꯐꯤꯖꯤ ꯌꯥꯟꯗꯦꯗ ꯈꯥꯈꯩ ꯄꯨꯔꯤꯕꯅꯤ꯫ ꯑꯗꯨꯒ ꯃꯁꯥ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯍꯥꯏꯔꯗꯤ ꯍꯤꯞꯄꯒ ꯂꯩꯌꯨꯗꯅ ꯑꯩꯅ ꯍꯥꯏꯗꯦ꯫ ꯑꯁ ꯏꯃꯥ, ꯇꯥꯅꯤꯡꯈꯤꯗ꯭ꯔꯦꯗꯀꯣ꯫ ꯍꯩ, ꯇꯥꯅꯤꯡꯗ꯭ꯔꯒꯅꯦ ꯆꯠꯈ꯭ꯔꯣꯆꯣ ꯅꯪꯁꯨ꯫ ꯀꯅꯥꯅꯣ ꯅꯃꯥ ꯑꯐꯕ ꯉꯥꯡꯕ ꯇꯥꯅꯤꯡꯕ ꯑꯃꯒꯤ ꯃꯅꯥꯛꯇꯅꯦ ꯂꯩꯔꯨꯔꯣ ꯆꯠꯂꯣ꯫ ꯂꯩꯃꯔꯦꯝꯕꯤ ꯌꯨꯝ ꯆꯪꯁꯤꯟꯕ ꯉꯥꯏꯍꯥꯛ ꯉꯝꯗ ꯂꯩ꯫ ꯁꯨꯛꯂꯞ ꯇꯧꯏ ꯃꯥ꯫
ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯪꯁꯤꯟꯗꯨꯅ ꯗꯥꯔꯤꯗꯨꯗ ꯑꯣꯏꯅ ꯐꯝꯊꯩ, ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤ꯫ ꯑꯉꯥꯡ ꯃꯆꯥꯗꯧꯅ ꯑꯩꯕꯨ ꯀꯨꯞꯁꯦꯟ ꯁꯦꯟꯅ ꯂꯩꯔꯅ, ꯀꯅꯥꯅꯕꯨ ꯍꯔꯥꯎꯅꯦꯅ, ꯏꯁꯥꯅ ꯏꯁꯥ ꯀꯅꯥꯅꯣ ꯈꯪꯖꯗꯕ ꯃꯤꯗꯧꯅ ꯑꯩꯕꯨ꯫ ꯁꯣꯝꯗ ꯑꯅꯧꯕꯤꯁꯨ ꯉꯥꯡꯕ ꯂꯦꯞꯇꯦ꯫ ꯅꯠꯇꯦ, ꯊꯤꯕꯣꯡꯁꯦ ꯆꯥꯗ ꯊꯛꯇꯗꯅ ꯂꯩꯕ ꯍꯤꯡꯕ ꯌꯥꯒꯗꯧꯔꯤꯕ꯭ꯔꯥꯕ ꯑꯩꯅ ꯍꯥꯏꯗꯤ, ꯍꯥ? ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯁꯨꯔꯦ ꯄꯣꯐꯝ ꯊꯣꯛꯂꯛꯇ꯭ꯔꯤꯁꯦ? ꯆꯦꯡꯁꯨ ꯂꯁꯟꯁꯤꯗ ꯍꯦꯟꯅ ꯂꯩꯇꯦ꯫ ꯍꯤꯗꯥꯛ ꯒꯨꯂꯤ ꯂꯩꯅꯕ ꯍꯣꯠꯅꯕꯗꯅꯦ ꯂꯨꯄꯥ 50 ꯐꯥꯅ ꯈꯨꯠꯁꯤꯗ ꯇꯥꯗ꯭ꯔꯦ꯫ ꯏꯃꯨꯡꯒꯤꯅꯦ, ꯅꯣꯏꯒꯤꯅꯦ, ꯂꯩꯀꯥꯏꯒꯤꯅꯦ ꯀꯩꯅꯦ, ꯋꯥꯈꯜ ꯃꯌꯥꯝꯁꯤꯅ ꯏꯁꯥꯁꯦ ꯇꯨꯝꯕꯗ ꯐꯥꯎꯕꯅꯦ ꯈꯪꯄ꯭ꯔꯦꯛ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯐꯨꯛ ꯐꯨꯛ ꯍꯧꯒꯠꯇꯅ ꯂꯩꯔꯕ ꯀꯥꯟꯁꯤꯗ ꯅꯣꯏꯅ ꯃꯃꯥ ꯑꯃꯅꯦꯅ ꯑꯩꯅ ꯉꯥꯡꯕꯗ ꯂꯧꯗ꯭ꯔꯗꯤ ꯀꯅꯥꯅꯅꯣ ꯅꯨꯡꯉꯥꯏꯗꯣꯏꯁꯦ, ꯍꯥ? ꯀꯅꯥꯅꯅꯣꯏꯕ? ꯏꯃꯥ, ꯌꯥꯔꯦꯕ, ꯇꯥꯅꯤꯡꯗ꯭ꯔꯦ ꯀꯩꯗꯧꯔꯒꯦ? ꯏꯇꯣꯟ ꯍꯜꯂꯛꯑꯃꯅꯤ꯫ ꯅꯪꯅ ꯁꯤꯗ ꯆꯕꯦꯠ ꯆꯕꯦꯠ ꯉꯥꯡꯉꯒ ꯏꯇꯣꯟꯗꯣ ꯐꯠꯍꯦꯛꯇ ꯌꯧꯔꯛꯀꯗꯕ ꯅꯠꯇꯦꯃꯤ꯫ ꯂꯩꯃꯔꯦꯝꯕꯤ ꯑꯗꯨꯃꯛ ꯐꯝꯐꯝ ꯃꯆꯤ ꯂꯦꯡꯗꯦ, ꯑꯗꯨꯃꯛ ꯐꯝꯗꯨꯅ ꯂꯩ꯫ ꯑꯅꯧꯕꯤꯗ ꯋꯥ ꯉꯥꯡꯉꯨꯕ ꯑꯣꯏꯔꯔꯣꯏ, ꯋꯥꯉꯥꯡ ꯈꯨꯗꯤꯡ ꯏꯁꯧꯑꯣꯏ ꯀꯩꯑꯣꯏ ꯑꯗꯨꯝ ꯉꯥꯡ ꯂꯩꯔꯅꯤ ꯈꯜꯂ ꯃꯥꯜꯂꯤ꯫ ꯇꯨꯃꯤꯟ ꯃꯥꯒꯤ ꯀꯥꯗ ꯆꯪꯗꯨꯅ ꯍꯤꯞꯈ꯭ꯔꯦ꯫ ꯇꯟꯖꯥꯗꯨꯗ ꯆꯂꯥꯝꯕ ꯀꯥꯗ ꯐꯠ ꯆꯪꯂꯛꯏ꯫ ꯏꯇꯣꯟ! ꯂꯩꯃꯔꯦꯝꯕꯤ ꯇꯞꯂꯕ ꯍꯧꯒꯠꯂꯛꯏ꯫ ꯏꯃꯥ ꯉꯥꯡꯕ ꯂꯦꯞꯈ꯭ꯔꯤꯁꯦ ꯀꯥꯏ ꯂꯩꯈ꯭ꯔꯒꯦ? ꯊꯣꯛꯈꯤꯕꯅꯤ, ꯆꯦꯡ ꯋꯥꯜꯂꯨꯒꯦꯅ꯫ ꯑꯁ, ꯂꯁꯟꯗꯣ ꯆꯥꯗꯤ ꯆꯥꯅꯤꯡꯗ꯭ꯔꯦꯍꯦ꯫ ꯂꯨꯄꯥ 10ꯗꯒ ꯍꯜꯂꯛꯄ꯭ꯔꯣ? ꯄꯤꯔꯛꯑꯣ꯫ ꯂꯩꯃꯔꯦꯝꯕꯤ ꯐꯣꯟ ꯀꯣꯚꯔꯗ ꯁꯦꯜ ꯌꯥꯎꯈꯤꯕꯗꯨꯅ ꯐꯣꯟꯗꯨ ꯃꯣꯟ ꯃꯌꯥꯗ ꯊꯝꯂꯝꯕꯗꯒꯤ ꯍꯥꯏꯐꯦꯠ ꯄꯥꯏꯁꯤꯟꯗꯨꯅ ꯆꯤꯡꯁꯤꯟꯈꯤ꯫ ꯑꯁ, ꯀꯥꯏꯗꯩ ꯂꯨꯄꯥ 10ꯅꯣ? ꯕꯔꯥ ꯑꯣꯏꯊꯣꯛꯈ꯭ꯔꯦ꯫ ꯂꯩꯔꯗꯤ ꯄꯤꯔꯛꯎꯗ, ꯉꯥꯔꯧ ꯑꯣꯏꯅꯕ ꯀꯩꯅꯣꯝ ꯂꯩꯔꯛꯀꯦ꯫ ꯂꯩꯇꯦ ꯃꯤꯕꯨꯡꯉꯣ ꯅꯪꯕꯣ꯫ ꯏꯇꯣꯟ, ꯅꯆꯤꯟꯗꯣ ꯊꯤꯔꯅꯨ꯫ ꯂꯩꯇꯦ ꯍꯥꯏꯕ, ꯆꯠꯂꯣ ꯆꯣꯝꯇ꯫ ꯑꯩꯅ ꯂꯩꯔꯛꯄ ꯅꯪꯅ ꯂꯩꯔꯛꯇꯕ ꯀꯥꯟꯒꯤꯁꯨ ꯈꯤꯇꯪ ꯈꯜꯂꯨꯗ ꯏꯇꯣꯟ꯫ ꯂꯩꯇꯦ ꯃꯤ ꯑꯕꯨꯡꯉꯣ ꯅꯪꯕꯣ꯫ ꯑꯣ, ꯐꯔꯦ ꯐꯔꯦ, ꯑꯩꯉꯣꯟꯗ ꯁꯦꯜ ꯂꯩꯕ꯭ꯔꯥ ꯍꯪꯉꯛꯀꯅꯨꯀꯣ ꯌꯦꯡꯈꯩ꯫ ꯍꯪꯉꯛꯑꯣꯏ, ꯆꯠꯂꯣ ꯆꯣ꯫ ꯆꯂꯥꯝꯕ ꯊꯣꯛꯈ꯭ꯔꯦ꯫ ꯂꯨꯄꯥ 10ꯗ ꯈꯧꯁꯥꯗꯨꯅ ꯂꯩꯍꯧꯕꯗꯨꯗ ꯆꯂꯥꯝꯕ ꯀꯨꯏꯅ ꯂꯩꯔꯝꯗꯦ꯫ ꯃꯗꯨ ꯎꯕꯒ ꯐꯣꯟꯗꯨ ꯃꯣꯟ ꯃꯈꯥꯗ ꯐꯠ ꯏꯟꯁꯤꯟꯈꯤ꯫ ꯁꯦꯀꯦꯟ ꯐꯥꯗꯦ, ꯐꯣꯟꯗꯨ ꯐꯠ ꯑꯃꯨꯛ ꯂꯧꯊꯣꯛꯇꯨꯅ ꯃꯩꯔꯥꯕꯒꯤ ꯅꯝꯕꯔꯗꯨ ꯐꯥꯛꯏ꯫ ꯀꯣꯜ ꯇꯧꯁꯤꯔꯥ ꯇꯧꯔꯣꯏꯁꯤꯔꯥ ꯉꯥꯏꯍꯥꯛ ꯈꯟꯖꯥꯟꯅꯩ꯫ ꯇꯧꯔꯒꯦ ꯈꯟꯅ ꯍꯦꯛ ꯅꯝꯒꯦ ꯇꯧꯏ꯫ ꯑꯗꯨꯕꯨ ꯐꯖꯗꯦ ꯃꯥꯅ ꯍꯥꯟꯅ ꯀꯣꯜ ꯇꯧꯁꯤꯟꯕꯗꯨ꯫ ꯃꯔꯝ ꯂꯩꯇꯦ ꯃꯥꯅ ꯃꯩꯔꯥꯕꯗ ꯀꯣꯜ ꯇꯧꯅꯤꯡꯂꯤꯕꯗꯨ꯫ ꯃꯔꯝ ꯑꯃ ꯂꯩꯍꯟꯅꯤꯡꯕꯅꯤ, ꯈꯣꯟꯖꯦꯜ ꯇꯥꯅꯤꯡꯉꯛꯄꯅꯤ, ꯀꯔꯤꯁꯨ ꯅꯠꯇꯕꯗ ꯍꯜꯂꯣꯗꯪ ꯍꯥꯏꯔꯛꯄ ꯈꯣꯟꯊꯣꯛꯇꯨꯗ ꯑꯣꯏꯔꯁꯨ ꯇꯥꯅꯤꯡꯉꯛꯄꯅꯤ꯫ ꯇꯞꯅ ꯇꯞꯅ ꯅꯨꯃꯤꯗꯥꯡꯁꯨ ꯑꯣꯏꯁꯤꯟꯈ꯭ꯔꯦ꯫ ꯂꯩꯃꯔꯦꯝꯕꯤꯒꯤ ꯋꯥ ꯈꯛ ꯅꯠꯇꯅ ꯏꯃꯨꯡꯒꯤ ꯃꯀꯨꯞ ꯃꯇꯥ ꯂꯣꯏꯁꯤꯟꯕꯗ ꯑꯅꯧꯕꯤꯁꯨ ꯄꯣꯠꯐꯝ ꯊꯣꯛꯇ꯭ꯔꯦ꯫ ꯂꯩꯃꯔꯦꯝꯕꯤꯁꯨ ꯃꯈꯣꯡꯗꯨ ꯑꯃꯨꯛꯃꯨꯛ ꯅꯥꯕ ꯍꯧꯕꯅ ꯀꯥ ꯍꯦꯟꯅ ꯆꯠꯊꯣꯛꯇꯦ꯫ ꯁꯣꯝꯗ ꯅꯨꯃꯤꯗꯥꯡ ꯆꯥꯛ ꯆꯥꯕ ꯂꯣꯏꯔꯗꯨꯅ ꯕꯦꯁꯤꯟꯗꯨꯗ ꯑꯃꯥꯡꯕ ꯄꯨꯈꯝ ꯇꯦꯡꯀꯣꯠꯁꯤꯡꯗꯨ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯔꯤ ꯖꯣꯅꯥ꯫ ꯗꯥꯏꯅꯤꯡ ꯆꯤꯌꯔꯗꯨꯗ ꯃꯩꯔꯥꯕ ꯐꯝꯗꯨꯅ ꯑꯦꯁꯥꯏꯟꯃꯦꯟ ꯁꯦꯝꯅ ꯁꯦꯝꯅ ꯁꯛꯅꯥꯏꯕꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤ꯫ ꯑꯦꯁꯥꯏꯟꯃꯦꯟ ꯈꯞꯄ ꯂꯣꯏꯔꯀꯥꯟꯗ ꯍꯥꯏꯔꯛꯑꯣ, ꯑꯩ ꯅꯉꯣꯟꯗꯒꯤ ꯈꯔ ꯑꯃꯨꯛ ꯁꯦꯝꯗꯣꯛꯑꯒ ꯏꯒꯦ꯫ ꯃꯩꯔꯥꯕꯅ ꯁꯛꯅꯥꯏꯕꯩꯕꯣ, ꯅꯨꯡꯁꯤꯗꯦꯍꯦ ꯂꯥꯏꯃ꯫ ꯑꯣ, ꯅꯉꯣꯟꯗ ꯀꯅꯥꯝꯇꯅ ꯅꯨꯡꯁꯤꯕꯤꯌꯨ ꯍꯥꯏꯗꯤꯌꯦ, ꯑꯩꯗꯤ ꯑꯦꯁꯥꯏꯟꯃꯦꯟ ꯅꯨꯡꯁꯤꯖꯒꯦ ꯍꯥꯏꯕꯅꯤ꯫ ꯁꯛꯅꯥꯏꯕꯒꯤ ꯄꯥꯎꯈꯨꯝꯗꯨꯗ ꯃꯩꯔꯥꯕ ꯑꯣꯛꯇꯨꯅ ꯈꯨꯝꯂꯛꯏ꯫ ꯑꯦꯁꯥꯏꯟꯃꯦꯟꯗꯣ ꯅꯣꯏ ꯕꯥꯕꯤꯗ ꯑꯣꯏꯅ ꯅꯨꯡꯁꯤꯍꯜꯂꯣ꯫ ꯋꯥꯍꯩꯗꯨꯗ ꯖꯣꯅꯥ ꯃꯩꯔꯥꯕꯗ ꯃꯤꯠꯆꯤꯅ ꯐꯜꯂꯞ ꯌꯦꯡꯂꯛꯏ꯫ ꯂꯥꯎꯠ ꯊꯥꯗꯨꯅ ꯑꯅꯤꯗꯨ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯨ ꯇꯥꯏ ꯉꯁꯥꯏꯗꯒꯤ ꯖꯣꯅꯥꯁꯨ꯫ ꯃꯩꯔꯥꯕꯅ ꯅꯪ ꯉꯁꯥꯏ ꯀꯔꯝ ꯀꯥꯟꯗ ꯍꯜꯂꯛꯀꯦ? ꯀ꯭ꯂꯥꯁ ꯂꯣꯏꯔꯒ ꯍꯜꯂꯛꯑꯦ꯫ ꯅꯪꯅ ꯉꯁꯤ ꯅꯨꯡꯊꯤꯜ ꯀ꯭ꯂꯥꯁ ꯌꯥꯎꯗ꯭ꯔꯤꯗꯨꯅ ꯀꯗꯥꯏ ꯆꯠꯂꯤꯕ? ꯀꯣꯜ ꯇꯧꯕꯁꯨ ꯄꯥꯏꯗꯦ꯫ ꯋꯥꯍꯩꯗꯨꯗ ꯖꯣꯅꯥ ꯏꯉꯪ ꯉꯪꯅ ꯃꯩꯔꯥꯕꯗ ꯌꯦꯡꯂꯛꯏ꯫ ꯃꯩꯔꯥꯕꯁꯨ ꯖꯣꯅꯥꯗ ꯐꯠ ꯌꯦꯡꯗꯨꯅ ꯂꯥꯎꯠ ꯊꯥꯔꯤꯕꯗꯨ ꯃꯨꯊꯠꯂꯤ꯫ ꯐꯣꯟꯗꯨ ꯅꯥꯀꯣꯡꯗ ꯑꯣꯏꯅ ꯊꯝꯈ꯭ꯔꯦ꯫ ꯑꯉꯥꯡꯒꯤ ꯍꯣꯁꯄꯤꯇꯥꯜꯗ ꯔꯤꯄꯣꯔꯠ ꯂꯧꯕ ꯆꯠꯃꯤꯟꯅꯔꯨꯕꯒꯤꯅꯤ꯫ ꯖꯣꯅꯥ ꯃꯃꯤꯠ ꯁꯨꯛꯂꯞ ꯇꯧꯈꯤ, ꯍꯥꯏꯔꯛꯏ꯫ ꯃꯣꯏ ꯃꯆꯤꯟ ꯃꯅꯥꯎꯗꯨ ꯅꯠꯇ꯭ꯔꯗꯤ ꯅꯣꯏ ꯑꯅꯤꯒꯤ ꯅꯨꯄꯤ ꯑꯝꯇ ꯂꯩꯇ꯭ꯔꯦ ꯍꯥꯏꯕ꯭ꯔꯣ? ꯃꯩꯔꯥꯕ ꯃꯆꯦꯅ ꯉꯥꯡꯂꯤꯗꯨ ꯊꯧꯁꯥꯗ ꯁꯛꯅꯥꯏꯕꯗ ꯑꯣꯟꯁꯤꯜꯂꯤ꯫ ꯅꯪ ꯁꯪꯉꯗꯤ ꯑꯩꯈꯣꯏꯗ ꯂꯥꯛꯎꯗꯅ, ꯑꯦꯁꯥꯏꯟꯃꯦꯟ ꯂꯣꯏꯁꯤꯟꯃꯤꯟꯅꯁꯦ꯫ ꯍꯣꯏ, ꯂꯥꯛꯀꯦ ꯂꯩꯔꯝꯃꯨ꯫ ꯊꯝꯃꯦ꯫ ꯀꯣꯜ ꯍꯦꯛ ꯀꯛꯈꯤꯕꯒ ꯔꯤꯡꯇꯣꯟꯗꯨ ꯆꯥꯅꯅ ꯑꯃꯨꯛ ꯈꯤꯡꯂꯛꯂꯦ꯫ ꯂꯩꯃꯔꯦꯝꯕꯤꯒꯤꯅꯤ, ꯅꯣꯛꯐꯦꯠ ꯇꯧꯏ ꯃꯩꯔꯥꯕ꯫ ꯖꯣꯅꯥ ꯈꯪꯏ ꯃꯅꯥꯎꯄꯥꯅ ꯇꯧꯔꯤꯕ ꯃꯇꯧꯗꯨ, ꯍꯥꯏꯔꯛꯏ ꯇꯞꯂꯞꯅ꯫ ꯘꯇꯣ꯫ ꯃꯩꯔꯥꯕ ꯃꯃꯤꯠ ꯇꯤꯌꯦꯡꯗ ꯈꯨꯝꯂꯛꯏ꯫ ꯍꯥꯏꯔꯣ꯫ ꯃꯤꯁꯦ ꯊꯥꯛꯀꯤ ꯃꯇꯨꯡ ꯏꯟꯅ ꯂꯣꯏꯅꯕ ꯐꯩꯀꯣ? ꯃꯩꯔꯥꯕ ꯈꯪꯏ ꯃꯆꯦꯅ ꯍꯥꯏꯅꯤꯡꯂꯤꯕ ꯋꯥꯗꯨ꯫ ꯀꯩꯕꯣ? ꯀꯩ ꯊꯥꯛꯅꯣ ꯍꯥꯏꯁꯦ? ꯘꯇꯣ, ꯃꯅꯤꯄꯨꯔꯤꯗꯅꯦ ꯑꯩꯅ ꯍꯥꯏꯔꯤꯁꯦ꯫ ꯑꯩꯈꯣꯏꯅ ꯁꯥꯐꯩ, ꯃꯤꯅ ꯍꯟꯊꯩ ꯍꯥꯏꯕꯩ ꯋꯥꯔꯣꯝꯗ ꯇꯥꯔꯛꯀꯗꯣꯔꯤ ꯏꯆꯦꯒꯤ ꯋꯥꯗꯣ꯫
ꯁꯥꯐꯩ ꯍꯥꯏꯕꯒꯤ ꯋꯥ ꯅꯠꯇꯦꯅꯦ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯅꯪꯁꯨ ꯈꯪꯉꯤꯕ ꯅꯠꯇ꯭ꯔꯣ ꯃꯤꯑꯣꯏꯕꯁꯦ ꯑꯍꯦꯟꯕ ꯌꯥꯝ ꯄꯥꯝꯕꯅꯤ ꯑꯍꯦꯟꯕ ꯑꯃ ꯂꯥꯛꯄꯗ ꯅꯨꯡꯁꯤꯕ ꯑꯃ ꯂꯪꯊꯣꯛꯑꯝꯕ ꯉꯝꯕ ꯅꯨꯄꯤ ꯌꯥꯝ ꯂꯩꯔꯕꯅꯤ ꯈꯣꯟꯖꯦꯜ ꯊꯣꯠꯂꯤ ꯅꯨꯄꯤꯗꯣ ꯑꯗꯨꯕꯨ ꯑꯩꯅ ꯊꯥꯖꯕ ꯉꯝꯕ ꯅꯨꯄꯤꯗꯤ ꯑꯣꯏꯗꯦ ꯑꯀꯣꯟꯕꯗ ꯊꯦꯠꯂꯤꯕ ꯋꯥꯍꯩꯗꯨꯅ ꯃꯩꯔꯥꯕ ꯒ꯭ꯌꯥꯟ ꯇꯥꯔꯤꯔꯥ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯤꯔꯥ ꯒ꯭ꯌꯥꯟ ꯇꯥꯔꯛꯇꯕ ꯃꯇꯝ ꯑꯃ ꯌꯥꯎꯔꯛꯂꯤ ꯀꯩ ꯋꯥꯍꯧꯒꯤꯅꯣ ꯀꯩ ꯃꯇꯥꯡꯒꯤꯅꯣ ꯋꯥꯗꯣ ꯀꯗꯥꯏꯗꯅꯣꯃ ꯆꯦꯟꯅꯒꯨꯝ ꯇꯧꯏꯗ ꯖꯣꯅꯥ ꯇꯧꯔꯝꯂꯤꯕ ꯊꯕꯛꯇꯨ ꯂꯦꯞꯇꯨꯅ ꯃꯧꯄꯥꯗ ꯃꯃꯥꯏ ꯃꯁꯥ ꯄꯨꯝꯅ ꯑꯣꯟꯁꯤꯜꯂꯛꯏ ꯑꯩꯅ ꯍꯥꯏꯗ꯭ꯔꯁꯨ ꯅꯪꯅ ꯈꯪꯕ ꯌꯥꯔꯦꯅ ꯑꯩꯅ ꯊꯥꯛ ꯋꯥꯡꯉꯤ ꯃꯤꯅ ꯊꯥꯛ ꯅꯦꯝꯃꯤ ꯍꯥꯏꯕ ꯅꯠꯇꯦ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯑꯩꯁꯨ ꯊꯥꯛ ꯅꯦꯝꯃꯤ ꯑꯇꯣꯞꯄ ꯀꯅꯥ ꯑꯃꯒꯤ ꯃꯤꯠꯇ ꯑꯗꯨꯕꯨ ꯈꯇꯣ ꯈꯔ ꯁꯥꯐꯕ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯋꯥꯠꯇꯕ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯄ ꯅꯨꯄꯤꯗꯣ ꯅꯪꯒꯤꯗꯃꯛꯇ ꯑꯩꯅ ꯄꯥꯝꯃꯤ ꯊꯥꯛ ꯍꯥꯏꯕꯁꯤꯅꯤ ꯃꯍꯩ ꯃꯁꯤꯡꯒꯤ ꯊꯥꯛ ꯃꯩꯔꯥꯕ ꯁꯣꯔ ꯑꯁꯥꯡꯕ ꯑꯃ ꯍꯣꯟꯗꯣꯔꯛꯏ ꯏꯆꯦ ꯃꯈꯥ ꯇꯥꯔꯅꯨ ꯑꯩ ꯚꯥꯞ ꯇꯥꯔꯦ ꯅꯪꯅ ꯍꯥꯏꯗꯣ ꯋꯥꯍꯩꯗꯣ ꯂꯣꯏꯗ꯭ꯔꯤꯉꯩ ꯑꯍꯥꯟꯕ ꯇꯧꯔꯛꯂꯤꯕ ꯀꯣꯜꯗꯨ ꯇꯠꯈꯤꯕꯗꯨꯗ ꯂꯩꯃꯔꯦꯝꯕꯤ ꯍꯟꯗꯨꯅ ꯀꯣꯜ ꯑꯃꯨꯛꯁꯨ ꯇꯧꯁꯤꯜꯂꯛꯏ ꯃꯩꯔꯥꯕ ꯑꯦꯁꯥꯏꯟꯃꯦꯟ ꯁꯤꯜꯂꯝꯕꯁꯤꯡꯗꯨ ꯇꯥꯁꯤꯟꯗꯨꯅ ꯐꯣꯟꯒ ꯀꯩꯒ ꯄꯨꯟꯅ ꯃꯥꯒꯤ ꯀꯥꯗ ꯆꯪꯂꯛꯏ ꯖꯣꯅꯥꯒꯤ ꯃꯅꯥꯛꯇ ꯂꯩꯅꯤꯡꯉꯛꯇꯕꯅꯤ ꯁꯧꯔꯥꯡ ꯌꯦꯡꯍꯧꯏ ꯖꯣꯅꯥꯁꯨ ꯀꯥ ꯍꯦꯛ ꯌꯧꯕꯒ ꯂꯩꯃꯔꯦꯝꯕꯤꯗ ꯍꯟꯗꯨꯅ ꯀꯣꯜ ꯇꯧꯏ ꯁꯣꯝꯗꯁꯨ ꯑꯅꯤꯔꯛ ꯈꯤꯡꯅꯕ ꯅꯥꯏꯗꯦ ꯁꯠ ꯄꯥꯏꯈꯠꯂꯛꯏ ꯍꯜꯂꯣ ꯀꯩꯗꯧꯔꯤꯒꯦ ꯅꯨꯄꯤ ꯃꯆꯥ ꯀꯩꯁꯨꯝ ꯇꯧꯗꯦꯗ ꯁꯨꯝ ꯀꯣꯜ ꯇꯧꯔꯛꯑꯝꯕꯅꯤ ꯃꯩꯔꯥꯕ ꯅꯣꯛꯐꯦꯠ ꯇꯧꯅ ꯑꯩꯁꯨ ꯅꯪꯉꯣꯟꯗ ꯇꯧꯒꯦ ꯇꯧꯔꯝꯕꯅꯤ ꯅꯤꯡꯁꯤꯡꯕꯒꯤ ꯍꯥꯏꯕ ꯅꯤꯡꯁꯤꯡꯕꯤꯕꯗꯨꯅ ꯍꯦꯜꯂꯦ ꯄꯥꯝꯕ ꯑꯗꯣ ꯉꯁꯥꯏꯅ ꯄꯥꯏꯔꯛꯇ꯭ꯔꯤꯗꯣ ꯀꯩꯒꯤꯅꯣ ꯑꯅꯤꯔꯛ ꯑꯍꯨꯝꯂꯛꯅꯤ ꯑꯩꯅ ꯈꯤꯡꯒ꯭ꯔꯤꯗꯣ ꯅꯣꯛꯏ ꯁꯣꯝꯗ ꯃꯩꯔꯥꯕ ꯂꯩꯃꯔꯦꯝꯕꯤꯒꯤ ꯏꯄꯪ ꯄꯪꯈꯩ ꯑꯁꯤꯡꯕꯤ ꯁꯥꯗꯨꯅ ꯈꯨꯝꯂꯛꯂꯤꯕ ꯄꯥꯎꯈꯨꯝꯗꯨ ꯇꯥꯕꯗ ꯅꯨꯡꯁꯤ ꯋꯥꯍꯩꯗꯨ ꯃꯄꯨꯡ ꯐꯥꯍꯜꯂꯛꯇꯦ ꯋꯥꯍꯩ ꯃꯄꯨꯡ ꯐꯥꯍꯟꯗꯕ ꯃꯩꯔꯥꯕꯒꯤ ꯍꯩꯅꯕꯤꯅꯤ ꯉꯁꯤꯁꯨ ꯂꯣꯏꯅ ꯍꯥꯏꯔꯛꯇꯦ ꯂꯩꯃꯔꯦꯝꯕꯤ ꯒ꯭ꯌꯥꯟ ꯇꯥꯕ マꯂꯤ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯋꯥꯍꯪ ꯃꯥꯟꯕ ꯄꯥꯎꯈꯨꯝ ꯑꯃ ꯄꯥꯎꯈꯨꯝ ꯄꯤꯔꯛꯏ ꯀꯩ ꯍꯥꯏꯕꯅꯣ ꯃꯩꯔꯥꯕꯁꯨ ꯑꯗꯨꯃꯛ ꯃꯇꯨꯡ ꯏꯟꯁꯤꯜꯂꯤ ꯅꯨꯄꯤꯗꯨꯒꯤ ꯅꯪꯁꯦ ꯂꯩꯃꯔꯦꯝꯕꯤ ꯀꯧꯔꯔꯣꯏ ꯆꯟꯕꯤ ꯀꯧꯔꯣ ꯑꯗꯨꯗꯤ ꯆꯟꯕꯤꯁꯨ ꯀꯧꯔꯔꯣꯏ ꯀꯩ ꯀꯧꯗꯣꯏꯕ ꯑꯗꯨꯗꯤ ꯆꯥꯎꯕꯪ ꯀꯧꯔꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯣꯛꯊꯣꯔꯛꯏ ꯃꯩꯔꯥꯕ ꯏꯁ ꯆꯥꯎꯕꯪ ꯀꯥꯏꯅ ꯅꯨꯡꯁꯤꯗꯦꯅ ꯅꯪꯗꯤ ꯅꯨꯡꯁꯤꯗꯕ ꯌꯥꯔꯣꯏ ꯅꯪꯅ ꯅꯨꯡꯁꯤꯔꯛꯄꯅꯦ ꯑꯩꯅ ꯉꯥꯏꯔꯤꯁꯦ ꯅꯪ ꯍꯧꯖꯤꯛ ꯑꯩ ꯅꯨꯡꯁꯤꯗ꯭ꯔꯤꯕꯣ ꯈꯪꯗꯦꯕꯣ ꯉꯁꯥꯏꯗꯒꯤ ꯇꯥꯏ ꯃꯩꯔꯥꯕꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯨ ꯖꯣꯅꯥꯁꯨ ꯊꯣꯡꯖꯤꯟꯗ ꯂꯦꯞꯇꯨꯅꯅꯤ ꯇꯥꯔꯤꯕꯗꯨ ꯊꯋꯥꯏꯅ ꯈꯣꯏꯗꯥꯕ ꯑꯣꯏꯗꯦ ꯃꯥ ꯃꯅꯥꯎ ꯅꯨꯄꯥꯒꯤ ꯋꯥꯈꯜ ꯄꯨꯛꯅꯤꯡ ꯄꯨꯝꯕ ꯑꯃꯠꯇ ꯈꯥꯛꯇ ꯈꯪꯕꯅꯤ ꯏꯒꯤ ꯃꯔꯦꯝ ꯈꯥꯛꯅꯤ ꯖꯣꯅꯥ ꯊꯣꯡꯖꯤꯜꯗꯒꯤ ꯂꯦꯡꯗꯦ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯨ ꯑꯗꯨꯃꯛ ꯇꯥꯏ ꯃꯩꯔꯥꯕ ꯅꯣꯏ ꯏꯃꯨꯡ ꯃꯤꯈꯩꯗꯤ ꯀꯥꯏ ꯂꯩꯈ꯭ꯔꯒꯦ ꯀꯩꯒꯤꯅꯣ ꯑꯩꯈꯣꯏ ꯏꯃꯨꯡꯒꯤ ꯃꯤ ꯍꯪꯉꯤꯗꯦ ꯅꯪꯗꯣ ꯌꯥꯝ ꯐ꯭ꯔꯤ ꯑꯣꯏꯅ ꯁꯥꯟꯅꯕ ꯋꯥꯔꯤꯗꯣ ꯑꯗꯨꯗ ꯍꯪꯉꯤꯅꯦ ꯑꯩꯈꯣꯏ ꯏꯆꯦꯒ ꯕꯨꯡꯉꯣꯒꯗꯤ ꯃꯄꯥꯟꯗ ꯂꯩꯍꯧꯕꯅꯤ ꯏꯃꯥꯒ ꯄꯥꯕꯨꯡꯒ ꯑꯃ ꯑꯩꯅ ꯀꯥꯗ ꯏꯊꯟꯇ ꯂꯩꯔꯤ ꯑꯗꯣ ꯑꯩ ꯅꯪꯉꯣꯟꯗ ꯀꯩꯅꯣꯝ ꯍꯥꯏꯗꯧ ꯂꯩꯔꯤ ꯌꯥꯝ ꯑꯔꯨꯕ ꯋꯥꯅꯤ ꯀꯩ ꯑꯔꯨꯕ ꯋꯥꯅꯣ ꯂꯩ ꯌꯥꯝ ꯂꯨꯕ ꯑꯃ ꯀꯣꯟꯅ ꯊꯦꯡꯅꯕꯗ ꯍꯥꯏꯒꯦ ꯊꯦꯡꯅꯕꯗ ꯅꯠꯇ꯭ꯔꯁꯨ ꯍꯧꯖꯤꯛ ꯍꯥꯏꯕꯗꯤ ꯀꯩꯗꯧꯕ ꯌꯥꯗꯦ ꯀꯣꯟꯅ ꯊꯦꯡꯅꯕꯗ ꯍꯥꯏꯒꯦ ꯅꯪꯁꯦ ꯃꯔꯩ ꯇꯧꯕ ꯌꯥꯝ ꯀꯜꯂꯤ ꯑꯃꯨꯛꯇꯪ ꯉꯥꯏꯔꯤꯕ ꯃꯥꯜꯂꯤꯗ ꯀꯥꯏꯗꯩ ꯑꯃꯨꯛꯇꯪꯅꯣꯗ ꯃꯔꯩ ꯌꯥꯝ ꯀꯜꯂꯤ ꯑꯇꯩꯃꯛ ꯈꯪꯗ꯭ꯔꯁꯨ ꯁꯤꯃꯗꯤ ꯈꯪꯉꯤ ꯑꯇꯩꯗꯨꯁꯨ ꯈꯪꯉꯛꯑꯣ ꯄꯪꯕꯁꯦ ꯀꯩꯝ ꯀꯥꯟꯅꯗꯕꯅꯤ ꯑꯩꯅ ꯍꯥꯏꯁꯦ ꯒ꯭ꯌꯥꯟ ꯇꯥꯎ ꯌꯥꯝ ꯅꯨꯡꯁꯤꯔꯦ ꯅꯪꯁꯦ ꯅꯨꯡꯁꯤꯕ ꯃꯈꯜ ꯌꯥꯝꯃꯤ ꯃꯈꯜ ꯃꯌꯥꯝꯗꯨꯒꯤ ꯃꯔꯛꯇꯒꯤ ꯑꯃꯗꯤ ꯑꯣꯏꯔꯦ ꯅꯨꯡꯗꯤ ꯅꯨꯡꯁꯤꯈ꯭ꯔꯦ ꯂꯩꯃꯔꯦꯝꯕꯤ ꯈꯨꯝꯐꯝ ꯈꯪꯗ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯗꯨꯅ ꯑꯃ ꯍꯦꯛꯇ ꯈꯨꯝꯖꯤꯜꯂꯛꯏ ꯅꯪꯒꯤ ꯅꯨꯡꯁꯤꯈ꯭ꯔꯦ ꯈꯨꯍꯥꯏꯗꯣ ꯅꯨꯡꯁꯤꯈꯤꯗ꯭ꯔꯦꯍꯦ ꯑꯣꯏꯅꯤ ꯑꯗꯣ ꯆꯥꯛ ꯆꯥꯔꯕꯣ ꯆꯥꯔꯦ ꯎꯏꯕꯨ ꯎꯏꯔꯦꯗ ꯑꯦꯁꯥꯏꯟꯃꯦꯟ ꯂꯣꯏꯗꯕꯒꯤꯅꯤ ꯀꯕꯥꯛ ꯂꯩꯔꯤꯁꯦ ꯑꯗꯣ ꯃꯨꯟꯅ ꯅꯩꯅꯧꯀꯣ ꯑꯩꯅ ꯍꯥꯏꯈ꯭ꯔꯤꯁꯤꯡꯗꯣ ꯀꯣꯟꯅ ꯅꯩꯅꯒꯦ ꯑꯃꯨꯛꯁꯨ ꯅꯣꯛꯏ ꯃꯩꯔꯥꯕ ꯍꯥꯏꯔꯛꯏ ꯁꯠ ꯅꯨꯄꯤ ꯃꯆꯥ ꯊꯝꯃꯒꯦ ꯀꯣꯟꯅ ꯑꯃꯨꯛ ꯇꯧꯔꯛꯀꯦꯀꯣ ꯈꯨꯝꯂꯛꯇꯦ ꯂꯩꯃꯔꯦꯝꯕꯤ ꯊꯝꯅꯤꯡꯕ ꯐꯥꯎꯗꯦ ꯃꯥ ꯀꯔꯤꯅꯣ ꯈꯪꯗꯅ ꯋꯥꯔꯤ ꯑꯗꯨꯃꯛ ꯁꯥꯟꯅꯗꯨꯅ ꯂꯩꯅꯤꯡꯕꯒꯨꯝ ꯇꯧꯔꯤ ꯀꯔꯤꯁꯨ ꯈꯨꯝꯂꯛꯇ꯭ꯔꯕꯗꯨꯗ ꯃꯩꯔꯥꯕ ꯑꯃꯨꯛꯁꯨ ꯆꯟꯕꯤ ꯇꯥꯕ꯭ꯔꯣ ꯇꯥꯏꯌꯦ ꯊꯝꯃꯣ ꯀꯣꯟꯅ ꯑꯃꯨꯛ ꯁꯥꯟꯅꯔꯁꯦ ꯍꯣꯏ ꯐꯖꯅ
ꯐꯖꯅ ꯂꯩꯌꯨꯀꯣ ꯅꯪꯁꯨ ꯑꯁꯤꯈꯛ ꯍꯥꯏꯔꯝꯗꯨꯅ ꯀꯣꯜꯗꯨ ꯀꯛꯊꯠꯂꯤ ꯂꯩꯃꯔꯦꯝꯕꯤ ꯃꯃꯤꯠ ꯁꯨꯛꯂꯞ ꯇꯧꯅ ꯐꯣꯟꯗꯨ ꯃꯣꯟ ꯅꯥꯛꯆꯦꯞꯇꯨꯗ ꯊꯝꯈꯤ